Social Welfare Department Huran Lonada Kwaramban Ima Keitel Ahumgi Potpham Makhada Thong Pansiliba Si Kudakta Leptrabadi Akanba Firep Laurakani Haina Kwaramban Ima Keitel Joint Coordinating Committee na Jackson Watham Lakle Hiramasi Matang Dangasi Kwaramban Ima Keitel number 1 da Pangtopa Paumi Singa Unaba Amada Coordinating Committee Sigi Convener Laisram Memana Hai Puariga Sagonaduna Lamdamasibu Saktak Pada Chobo Mafam Kaliba Kwaramban Ima Keithelda Manipur Lengaki Social Welfare Department na Paikalak Liba Tabakasi Yabang Ngamloi Department asina Kaitel Ahumgi Potpham Pambi Ima Sing Khangalamba Tawdana Potpham Makhada Thong Pansinbagi Tabakasi Kudakta Lepkadabani Hairiba Thong Panbagi Tabakasi Department na Pangthokpa Haurakpa Matamda Aikoina Thinglaga Laki Adubu Huran Lonada Ahing Laktuna Tabakasi Chatharakbani Social Welfare Department na Paikalak Liba Tabak Tawram Singasi Kaitel Ahum Asibu Yengsinbagi Tabak Tawriba Mahut Amade Imphal Municipal Corporation da Karigumba Amada Khangalamba Leite Hairi Social Welfare Department ki thabak thauram sing asi ayambana leita laira amadi ahal laman singi yaifa thaurangna chingbada tawraga lai haibasi aikhoi sukhangi adubu khwaidamani ma kaithilna chingbada Social Welfare Department na kaithil gi chakwa thaurangda thabak tawba yai haibagi document na chingba leibra Karigumba lay hairagasu ahing laklaga Huran Lonada tabak tawriba sina kari maram gino Social Welfare Department na paikalag liba tabagasi matam amada Manipur lengak amadi Kwaramban Ima Keitel gi luchingbi singgi khudiak pinakiba MOU adugi wangmadani maram aduna Hairiba tabak asi ngasidagi lepkadabane madu natrabadi potpham phambi ima singna department ki mayokta akanba pirep lawrakpa yai Department asina potpham makhada thong panbagi thika lobagi mahot department ka mari leinaba atopa thabakta oina kok thadabiyo Department na hauzik Ima Keitel ahum da paikalagliba thabak asina potpham phamlibi ima singda hena kurau thanghan bahaibadu oire hauzik Khwairamban Ima Keitel ahum da potpham phamlibi ima singi potchei thampham leitabagi khudong chadaba kaya mayoknaraga leiribani hiramasida Oina kari tawba yabage haibadu mari lainabo authority singa tatok tasin tawminarabadi achumba khongthang oigani haina memana makhatana phongdokhi Social welfare na tawgadabadi asolana lekta laira mayam develop tawnana bani adugini adagini khoi myamam tajayaba aduga mau department na tawgadaba khadingi semba sabadadi social aduga moigi kaino social welfare gi mathau ta dabran khali adubo taramba yai taramdaba yai madu khoi thiroi adubo mau department na tawgadaba thabakta mau ke department dai khoi hangu ta moi di kaim khangde hare Phan municipality corporation su khangde hairagadi masi ai khoi tawbigino ai khoi gi pot che soidana akhoi gi akai to yaurakani akhoi pot hapa chandaba sidi kamtau taba masina mi akai kokai lukai garma chila akanda thong gi hangkanda tudan khotana so di kamtau ba ngai kho amta ngai bi kho hairakanda yada dana ahing nong soiba ahing da mi leitrakanda hek huralona da palamise akhoi de social welfare se miang bi damakta asolana miang gi ai phana ba tawba mali Huralona da thika tawnana ba lona paisa black ta tanana ba department oirabra haibase sigi wahang se agta thu namak pakhom pibiu director na